अहानबदा सोशल मीडिया साइट फेसबुक महेश्वर थराउजम थगलक्पा मरुइबा अपडेट अंगतंग म्यामदा अहानबा थमजगे ngasi ai wasak tare laujagane hari do karamba wasak no kari wasak no habadu myam update ngaminasi panam paukse digi maruibi I pauksing khonga saraga manipur top channel gi make digi myam da thamjage ahanbada wangjing amasung kaiden bi khoki maira pai bi singsu mikal saruk yadana bu pore nakre mamang sahi gi me ahum digi hokiba sahi phagadorob lanasi india lengana karimat nasungna Hauzik Mikal Pangtoknaba Taurang Tarokliba Wangjing Apun Bamaira Paibi Ningde India ki Mikal the Wangjing Apun Bamaira Paibi Singa Saru Yaru Hari India Lenga ki Kuneki Lalo Sindri Pawa Equi Mikal Saru Yaru Haidunanga Numidang the Wangjing Hairok Lam Kaida Wangjing Apun Bamaira Paibi Singa Wakat Kongjang Sanction Guvaloina Mikal Saru Yaru have Kulau Kapsulaki Kongjang Adu Saru Yaki beat Mera Paibi Singa Hakibada India Lenga Manipur Iranga Sikarimata Taksavida verse Yamna Pendi Irang asi sahi Lougadaori lanjena duna laidiba miyam mayum da hanjina India amasum state lengana sinbidi lan asina maram oiraga khulngaksa riba tampaki istil inausingbu koithi thi duna phaba punba asina irang asigi solution purakpa ngamloi lan asina maram oiraga awaba khangliba miyam gi punsi hanagi phibam da hanjindri phaba wangjing apunba maira paibisina India gi mikal amata saru yaroi Hanak Pangtokadori Taragani Pansubu Lok Sabagi Mikalasi Equine Saru Yapam Tokti Haki Marasida Kaiden Bikok Apun Maira Pabi Lupna Sungarang Numidang Sapmana Kongjang Sanction Kibaluina Lana Silangana Lucindri Pawa India Gi Mikalda Saru Yaru Heba Warep Loki Atopa Pawamana Netrezaki Munda LMZ Manipura Mating Pankre Wangjing Tientha Kendragi Manung Sanba Sapam Sangai Kong the Liba, Taudam Netrajit Sahi Nipu, Loinabi, Taudam Ongbi, Ibem Sa Sahi Nipuga Matugi Yung as Ayukung Mapanga, Makairam Tabada, Shilak Akan Manole Nuxta, Yum Punamak Humdo Kibadagi, Lepam Laitre have a social media Ubadagi Kudaki Oina, Nasinungtil, Light Minded Group LMZ Manipurgi, Taumi Sing Sansinduna, Imungasigi Awabada Sarugiabo Oina Lupa, Lishing Mangamating Pang, Imungasigi Awabada Sarugiafe. Group asigi secretary Ojit Churak Habam Lusing Duna Sakiba Ngasigi Tangpang Concert Aduda, Group asigi Publicity Secretary Rakesh Naurem Amadi, Boynau Maibam, PK Hirongbam, Kunjesur Mangsatabam, Surendra Ningombam, Zebolata, Maibam Singba Maru member Kyasu Saryaki, Concert Adugamari Lainana, Group asigi Secretary Ojit Churak Habam na Fondokibda, Taudam Netrajit Hausi Hingnabagi Damak. Brick farm amagi gari driver oina nomagi surga sara tanba imune mangna hauji lainari bi yumpham asimaksu manaw nupa amagi inkol saidang laga masa ohunga mahaki loina biga makhoi manga pun lemina bani mahaki ni haiba law sangam ama lerami madu sahi marirongi mamang lainga ki thabak amagi damak yonthok laga pishin kibedegi hauji phawo thabak loidana leiri lepham leitabadegi saidang laga yum masa ama saraga lerakibani adubul Lebak Tibading si Ayuki Akan Manong Lay Nungsit Aduda Maki Yum Punamak Homdoki Badagi Awa from the Tari Basida LMZina Kudaki Oina Lupali Sung Manga Mating Pangsabani Ozina Makata Raduna Asigumba Mausagi Weba Kudung Tiba Sina Awa Bataraba Matamda Miyamna Tengbang Bigitabuk Pangtok Minasi Kudung Tiba Ibasi Tamangamanati Haki Atopapa Omana MSF DS Sinduna Intensive Workshop Ani Pangtokadori SN San Cine Archives and Museum SNCCAM Hangdokiba Sahi Ahumapung Parakwamadi Manipuri Cinema Pokiba Mamigi Numit Thoramga Madi Lainana Manipur State Film Development Society MSF DS Nasinduna April Mari Digi Taret Power Intensive Workshop Ani Pangtokadori MSF DS na Thadorakpa Sirolamana April Mari Digi Taruk Power Film Preservation Ki Matangda Numit Humni Giweba Intensive Training Workshop Ama Pangtok Pagaloinana Producer Filmmaker Amadi Aspirant Singi Oiba Numit Nini Ki Workshop Amasu April Taruk Tagi April Taret Pabo Pangtokani Haidi Film Conservative Johnson Raskumar na conduct Togduna Pangtokadava Ahan Bigi Workshop Asida Film Video Audio Preserve Tobagi Matang Amadi Digital format ki matang na kanagani aduga ani super workshop asidana film puthokpa script development budgeting film market acquisition right amasung distribution strategy ki matang na kanagani haidi
workshop animak loisinbagi thoram mamigi numit April 8 Palace Auditorium da pangtokani loinana numit asida saruk yari miyamna MSF DS Complex da leiriba Manipuri Cinema Memorials Monolith laikatuna ikai khumnagani hari atopa pawmana nomagi oiba wari libigi thoram pangtokre Thobal District ki Neprada leiba Academy for Cultural Resources and Training ACRT na sindra nomagi oiba wari libigi thoram amang asi pangtokre ngasi gi wari libigi thoram aduda palungbam Ranibalana Bimna Durbasa Seva tawa haiba matang sida wari likhi loinana maibam Syamana Khongjom Parbasaki Thauramadu Yumnam Basan Laimuzam Pratap Amasum Kangembam Samungona Atuba Mitunglen Oina Saryaki Thauramgi Nungi Warol Piraduna ACRT ki Secretary Sagolsen Singazina Fungdokibada Wari Libegi Thauramasi Ngalingai Matamda Manipurda Pazana Taunara Medobo Hauzuki Matamda Samsilakpa Sina Taxi Kaksi Walakpa Madi Tahaidaba Taudo Wato Kya Tarakli Thauramasi pangthokpagi maramdi thaksi khaksi ngakna satpana afaba amadi miyamni ikai khumnaba misak oi loinana phajakraba sigumba wari liba amadi khongjom parba hinganba mathau tai haiba wafam thamki atopa pawmana AMD Mutarjana National Taekwondo Championship da bronze medal rokle thasigi kungama pandagi kuntraga matai faw Assamgi Baksum da pangthokiba taruksuba Goodwill Open National Taekwondo Championship 2024 da senior category gi sangdam nabada khetri awang lekai digi martial arts sanaroi AMD Mutakjana bronze medal rokle Assam Taekwondo Academy India na sinduna pangthokiba yamna competitive oiba championship aduda Manipur gi mut sinduna sarugya khiba AMD Mutarjana mak masagi oiba topa haithoi singthoiba makhong mukhut Thuba amadi taliba panam phangnaba asetpa phirep amaga loinana sanakhi mangna pikhiba masak thoklaba performance adu miyamna thoidok hendokna khangnaraba TFM Academy da kathokpaga loinana akanba training pikhibagi asauba khudam hoire amaromnana journalism da doctorate phanglakraba Amarjitpu tarama okre iconic peace award All India Council Delhi na Journalism and Social Work da Doctorate Award amadi International Exhibitor Award pirakraba Thawal Khunang Awang Mayai Lekai digi Maibam Amarjitpu Harautian Okwi Thorom amangasi Mitai Community Joint Coordinating Committee MGJCC na sinduna Babu Bazar da pangtokre lemjaningai oireba Doctorate Award amadi International Exhibitor Award phanglakraba differently able person amasu oiriba Thawal Khunang Awang Mayai Lekai digi Maibam Tezamani Masanupa, Maibam Amarjitpu Haraute Amna, Okpagi Thoram amangasi Mitai Community Joint Coordinating Committee MCJCC na sinduna Babu Bazar da pangtokre lemjaningai oireba Doctorate Award amadi International Exhibitor Award phanglakraba differently able person amasu oiriba Thawal Khunang Awang Mayai Lekai digi Maibam Tezamani Masanupa, Maibam Amarjitpu MCJCC ki thawmi singna haraute amna okpaga loinana maki tungda lakadaba punsida hena mai pakpa oinaba pungning thawatki atopa pawmana lamdam sigi artist singna Manipur gi satnabi kya malemda saktakli Dr. Amit Kumar Palem Panthau Cultural Trust langjing asawbagi masalusing am oiriba theater Arts and Literature FX Talana Sinduna Zen Manipur Dance Academy Impal gi Auditorium da thasigi kunga teret amadi kunga nipana nominini subna World Theatre Day gi thoram pangtokre thauramadu da Academy sigi Director P Bilas na akanaba mitung amadi IZCC Kolkata gi Board of Governor gi member Buda Singthamna Thaurama pu oina saryaki athuba mitung oina saryaki ba social activist Dr. Elangbam Amit Kumar na haikibada lamdam asigi artist na Manipur gi nat sanabi kya malem na saktakli haibada haimamatukloy thaksi kaksi ngang na salaktabana ngasi lairiba art ki magun si hantarakpukum tawri hingnabagi lanphamda sen chongba ngamlaktabana professional oina theater gi lamdagi tapna na thairakliba si lengang na akan mamiyeng sanganing gi apama pungtoki thauram mapu oina sarugya khiba buda singthamna theater na Miyoi khudingmak punsinna na bohona bada asabu thaudang lawri Dramatize tawduna Miyoi masil gi marakta lainariba mari sing mayek sing utli haki
artist-singi pungning singsiladuna mamangda leiramba theater gi mawung adugi matakta experimental theater romda hena hona ningbigi apamba phongdoki thauramgi saruga moina hokiba sahigi me ahumdigi haurakhiba irangna maram oiraga laikhidraba athaubusingi mafamda ikai kumnabu utpa oina minute ani tumina leptuna awaba phongdoki sahi ani leiraga piba palem panthau cultural trust ki managing trustee Dr. Salam Santi Balana ma ke apokpa apokpigi mingda katpa salam irabot salam ibemza ningsing mana anirak subu oina asam gi hojai digi saknairaba aiba amasum playwright laisum gulab lantoki mana sida case citation amadi sal yauri tharom gi manungsana trust asigi managing Dr. Salam Santi Balan iba nat amasum saite gi naina wareng haina mingthon lairik amasum pongki loinana cultural conflict in art and culture haiba thimna numini sumna Zen Manipur Dance Academy Imphal gi auditorium amadi Palem Pantha Uttras ki Orai Sangda Indo Bangla International Disciplinary Seminar su Professor Nakpam former Dean School of Humanity Manipur University na moderator oidana pangtokhi baga loinana akhang ai sina se putoktuna literature gi matangna kupna khanaki makhasa tharak poina to papawmana zati gi yumburel sing kanmara thaudang lominasi sarkar amasung maira paibi yauna tuan lanai lup singna nisa gi mayokta khongjang sangsindana nisa thingnaba honarabasu lamdamasida nisa yonba madi sabagi sang yamna wangkhalakli Manipur Sarkar na civil police yauna district singda lairiba napna haujuk tamthiraba nisa heroine number 4 thingnaba akaknaba thaurang amagi makada nisa yonba masum saba phabagi thabak sathari More Rom the Gipushilakpa heroine number 4 yauna Nisagi Polam Sing Pab Sang Siamna Wangli, Adobo, Nisa Yuan Bamio Sing Farabus, Ein Gueva Matic Sava than the Matam Sana Pibungam than a lady. Masima Ruin Nisagi Carvata Rivamio Sing Marumda, Sarkargi Sakti Pabamio Sing Yaura Bani Havigi Sing Naba Miamgi Tamoid and Nunang Pauri. Nasing a Simok Impal is a Muslim ways narcotic silgi Makada Lupa Crono Kuzing Webe heroine number 4 yauna Nisa Makal Kasu left and a Fogadi. Sarkar gi akan papaktang matung ina greater Imphal manung da leibani sa yon pamamadi zaba mafam sing leptana akan betribe sathaduna fab gi thabak su sathari mamang na thokidriba mawongda housing local yu yon pham sing su akan betribe sathaduna nisa yon basa sing fab gi thabak su kana saksili Imphal West ki mayang Imphal police station ki manun sana leiba oinam sombung dagi Miyoi khrana mayang Imphal leiba Kabui khul amada Sungba Local Yu thaklubadagi Miyoi nifu hena lekana bagi mawong na Miyoi ngashi ki balekre thaudo adu da oinam sombung gi Miyoi na baru Miyoi na thakluba yu adu gi sample thaduna yenglubada hu yawa posak khra thengnare habigi wafam su lekrabane makata na lamdam sigi Kabui khul da sung lipa tongwan yu singi sample sing loduna test tawbada Miyoi ban sijina bada sokpa Mithanon gi sang yaure haibigi wafam sulakli oirakliba phibam sida Kabui khul singda sungliba miyamna pamna thaknaribi yu si kadai phawai khoi haksang na sokningai oiba natraga na oidaba haibadu yamna mamutana thijinba darakar oidi Manipur da yu thakpadigi sikhiba migi masing atuki matik yamkhre aduga haujiksu Miyoi sa kya yu thakpadigi sakhau sokpa liver sokpa yona makal maka kya gi laina na aduna awaba kya miyuknaribani Maram maduna lamdam asida nisa ki mayokle sarkar na akan ba warep ama lauduna nisa thingna bhona vibe siam na maroi Manipur ki tuan ba Kabui khul singda sunglipi yuasi thingna ba khongjang kya sangshin ba leikhrabasu dharma gi oiba haiba wafamda khudong saba lauduna thingba ngamdri Kabui isilinaw singna su dharma gi mingda yu sungba amadi yu yuan bi thaba si tungi khunai sigi mirol gi dam khallaga Puna pap taminaba masangi natrabadi sarkar natragana lanai lup singna yu thingnaba honaba haibisi aruba phibam ama oigadori dharmagi mingda khudong saba lauduna yu sungba mani yonbigi thaba si toknaba ekoi puna pap taminaduna tungi yumbi oigadori bana rol singbu kanabona si aduga hojik oinadi myam pau si matang sa lusinjarage amasum mayam puna no update ngamin sa nasu channel sigi mekedigi myam da thamjari